April taraga mga dagi laikai yumthong khuding changduna TV naba sing thidhoklaga layeng basathaga dawring India pumbagi oina TV harega Desh Jitega gi makada TV gi active case finding sathagadoriba sigi manung channa Manipur dasu laikai da amade yumthong khuding gi changduna TV na naba miyoi sing thidhoklaga layeng duna laibak asidagi TV laina mapung phana muthanaba thabak paikhat kadawre National TV Elimination Program Manipur na sinduna ngahan Medical Directorate Lamphel Part ke RD Wing da laiba STDC Hall da pangthokiba Sensitization on Media Fraternity on Active Case Finding gi matang da warol pidaduna State ki TV Consultative Doctor Pala Bhattacharya na haikibada April tara mga dagi state asigi lambi thong phattaba amade manung hanjinba mafam sing da sangsinduna TV na naba miyoi sing thidokpa amade Layeng bagi thabak sing sathaba hauragani lainga ki maikay dagi paikhatpa TV na naba miyoi sing thidokpagi thabak ase hospital natraga health center da laklaga layeng bagi khudong chaba leitaba mafam sing da leiriba miyoi singi marakta TV laina naba miyoi sing thidoklaga makoi bu layeng duna leibak asidagi TV laina mapung phana muthanaba pandam da active case finding gi drive ase sathagadabane hanadi TV naraba miyoi sing na hospital amade health center da laklaga Makoigi anaba sing adu layeng bagi thabak paikhat lambane adubu hospital da laklaga layeng bagi khudong chaba phangdaba sing natraga laina asigi maramda mamutana khangdaba amade layeng bagi khudong chaba phangdaba miyoi sing adu thidoklaga layeng bagi thabak ase paikhat kadabane COVID-19 gi laichat hauzik leiba ki mafam kaya da nauna case hengalakpa marakta khul laikai da chatlaga TV na naba miyoi sing thidoknaba thabak paikhatpa asida leibak miyam amade mari leinaba sing na mateng pangbiyo Maramdi TV laina narba miyoi sing layeng bada yamdrabada tha taruk tagi tadana changba matam sangna layeng bada matam lauba sina maram oiraga COVID laichat marak asida laina asibu hundoktuna thamba yadabana active finding drive asi sathagadabane masida mipum khudingmakna mateng pangbiyu haike thauramadu ta saruk yakiba doctor Sadana na phongdokhibada kumja 2019 da Manipur gi oina miyoi listing ani ga chamnga yankhai taret TV na naba thengna khe Madugi manungda miyoi lising amaga hompunipan layeng bagi manungda satret ka humudra mathoide mapung phana phaba ngamkhe laina asina narba miyoi marfu kumja 2019 da laikhide sahi asida TV layeng bada mai pakpagi chang ase chada maudra ga taruk oikhe haukiba chahi 2020 gi April dage 2021 gi March phawbada TV na naba miyoi lising ahum ga chamnga thidokna ba pandam thambada COVID laikchana maram oiraga pandam asi phangba ngamkhide Miyoi lising amaga chamri tara khaktamak anauba case oina khangdokpa ngamkhe masigi manungda angangi kanglupta case yankhai ga taruk yaure matam asida hana layeng luraga mapung phana layeng hogdabadage nauna amuk miyoi yankhai ga taruk layeng khe hauzik amuk makata na anauba case sing thidoktuna laibak asidagi TV laichat mapung phana muthanaba pandam thamli haikhe State TV cell gi AC SM officer ke devana phongdokpada TV narba miyoi singi marakta layeng bada Masage Senthoki Chada Taradagi Hena Sizinaragade Madu TV Lainana Maram Oiraga Catastrophe Tokan Bahaina Kangnai Asigumba Miyoi Sing TV Laina Layeng Lingai Manungda Laingaki Maike Dage Selgi Mateng Piduna Laina Layeng Lingai Manungda Masioi Bachinjak Savada Mateng Pangli Haina Pongdokhe National Gi Team Amasu State Asida Laktuna Thobal District Ki Tenthada Anoba Kesing Thidokpada Mateng Panggadawre Miyamna COVID laichat marak asida medical team laktuna TV na naba miyoi sing thidokpada mapung phana mateng pangbiyo laibak asidagi TV laina muthanaba honabada mipum khudingmakna thaudang yamina duna pandam asi phangnaba honamina si haikhe Myanmar da hokzik fawbagi oina miyoi chatret ka ama hatkhre lising ahum hena fazin duna thamle chatru ka yankhai fanaba waren issue tawkhre haukiba February amadage Myanmar da military na ku tawduna Aung San Suu Kyi na lusingba Elected government pu namthuraba matung military junta lakhiba adubu leibak adugi miyamna yaningbeba phongdoktuna khongjang kaya sangsilli khongjang changsinbada yawba miyam amade military ga muknabagi thogdokta hauzik phawbagi oina miyoi chatret ka ama sikhrei lising ahumga chama military na fajinduna thamkhrei aduga chatruka yankhai phanaba waren issue tawkhre haire Myanmar da military lengak lakhraba matung leibak adugi miyamna amuk hanna Aung San Suu Kyi gi government lehenaba demand tawre Demand tawriba miyamna Myanmar gi tongan ba mafam singda thoraktuna khongjang changsilli
मियामगी वाकत अदु हौजिक फाउबगी ओइनदि मिलिटरी सिंगना ताबा लैत्रे मियामगी डिमांड पीबगी महुत्ता खोंजंग चंगसिलिबा मियोई तमना नोंमै कापसिंदुना अकी अखंगना ngallei म्यांमार मिलिटरी अमसुंग पुलिसना नोंमै कापगी थोकदोक्ता हौजिक फाउबगी ओइना पुन्ना मियोई 4 का अमा सिखिबने हौखिबा इराई नुमित खक्तदा म्यांमारगी बागोदा खोंजंग चंगसिलिबा मियामदा ओनसिंदुना अतमनना नोंमै कापगी थोकदोक्ता मियोई मरफुगा मरी सिखि नुमित अदुदगे लैबाग अदुदा मियामगी खोंजंगसु अमुक्का हेन्ना कंखलकले मिलिटरी पर्सनल सिंगना लैबाग अदुगी मियामदा चथरिबा का हेनबा थबक थवोंग सिंग अदुबु तुमिन्ना येंगदुना लैथोकपा ngamlaktabadagi लैबाग अदुदा लैरिबा खुलाई पाइबा इथनिक ग्रुप सिंगना म्यांमार आर्मी अमसुंग पुलिस की मथक्ता खुद थाबा हौरगनी हाइना फोंगदोखि लोइनना हौखिबा थांगजा नुमित्ता म्यांमार गी पुलिस स्टेशन अमदा खुलाई पाइबा इथनिक ग्रुप सिंगना अटैक चथदुना पुलिस पर्सनल तरा हाटख्रे मखा तानसु अतोप अतोप मफम सिंगदे अटैक चथखिगनी हाइना फोंगदोकपसु लैखि ngarang khaktada tamuda hana lumduna leramba khulai paiba protester singna attack chathaduna military personnel kharasu hatkhre hairi miyamna akanba khongjang kaya sangsillabasu military lusingba singnade laibak aduda sahi ama emergency lauthokhibaga loinana sahi anirom military gi laigak laikhigani haina phongdokpa laikhre amaromda khongjang changsilliba miyamna su laibak aduda miyamge oiba laigak ama thamdriba phauba makha tana khongjang changsinkhigani haina phongdokhre मियाम अमदे मिलिटरी की मायोक्ता मुक्नबगी थोकदोक सिंगदा मिलिटरी सिंगना मियामदा ओनसिंदुना नोंमै कापखिबगी थोकदोक अदुबु मालेमगी मियामना यानिंगदबा फोंदोखिबगा लोइनना अथुबा मतमदा वारोइसिन अमा पुरकनबा होनगदबनी हाइना फोंदोकपा लैख्रे हौजी हौजी म्यांमार मिलिटरीना हाउस अरेस्ट तौदुना थमलिबा हानगी लैबाक अदुगे लुसिंगबे ओंग सान सू चीना महाकी लॉयर उनहनबा कोर्टा हाइजख्रे मिलिटरी जुंताना महाकी मथक्ता मराल कया सिरकलिबा अदुना मरम ओइरगा मतम चाना पाखुम पिहौद्रबदे महाकु जेलदा चही खरा थमजिल्लबा याबगी अकीबा लै मरम अदुना महाकी लॉयरगा उनबा यामना मथौ तारे हाइरे मसागी चही 65 रोम सुरबे नोबेल पीस प्राइज फंखरबे ओंग सान सू चीना म्यांमार डेमोक्रेसी पुरकनबा मतम कयागी ममांगदगे होनदुना लाखिबने गिनीज वर्ल्ड रिकॉर्ड अहुमलक लौख्रबा गोबिन लैंगा की थबक पीननबा कैबिनेट न वारेप लौख्रबसु मरी लेनबा सिंगना थौसाद्रे गिनीज वर्ल्ड रिकॉर्ड अहुमलक थमदुना इमा लैबाक मणिपुर की मिंगचत अहुमलक पुरखरबा यामबेम गोबिन अपोकवा वाइननदेव क्वा कैथेल कोंजेंग लैकाई लैंगाकना यास डिपार्टमेंट थबक अमा पीनबा कैबिनेट ता कयारक खनग्रबसु डिपार्टमेंटना थवा सादन लैरी हाइना लमदिंग एजुकेटेड वेलफेयर एसोसिएशन लेवा लमदिंग थौबाल डिस्ट्रिक्ट की प्रेसिडेंट एस ओजितना थादोरकपा चेरोल अमना हाइरे चेरोल असिना हाइ गोबिन हौजिक पालिबा लैंगाक असिना पुकनिंग थौगतपा अमदे इकाई खुमनबीदुना यूथ अफेयर्स एंड स्पोर्ट्स यास डिपार्टमेंट थबक अमा पीननबा कैबिनेट मिनिस्टर सिंगना वारेप लौख्रबसु यास की मकोक थोंबा ऑफिसर सिंगना थवा सादबदगे ngasi फाउबा थबक पीदना लाकलिबा थवोंग असि यानिंगदे असिगुम्बा थवोंग असिना हौरकलिबा सानरोई कयादा पुकनिंग छोंथहलगने मतुंगदा अमुख हन्ना तौबिगनु।